Wagi processing machine amadi machine singbu chalaibagi training program among asi Sawombung leiba common facility center da houdokpagi. State Asida Paktaknana wa Thabagi Thabak Paikhtlagani Haina additional principal chief conservator of forest Dr. Haokip na fongdokhre. Bamboo Technology Centre Assam amadi National Bamboo Mission Manipur State anina sinduna pangthokhiba houdokpagi Thouram ga mari leinana Dr. Haokip na fongdokhibada wa asi lamdam asida maru oina khungangi lamsingi senbilon chaokhat-hanbada yamna maru oiba pothok amani mahak na hai lamdam asigi lambi thong fattabana maram oiduna lamdam asigi manung hanjinba mafamna phangba wa sing puthokpa ngamdana leiri. Ngasi di state government na lamdam asida processing unit mari hangdokpa ngamle makhatana wagi pothok hengatnaba akhanaba mafam singda paktaknana wa sing Thabagi Thabak paikhatlagani. Thouram aduda divisional forest officer RK Amarjit Bamboo Technology Centre Assam ki Manager H Priyokumar su saruk yakhi. Thouram gi saruk amo ina wa sing processing tawbagi mawong trainee singda utki. Facility common facility center है सी जगह ऐसा मोई ना कान में होगा सिंबल ट्रेनिंग मोई ना तो सुध चलने का ट्रेनिंग तो बाल तेगा मोई मसाई बंबू बुक पूरा मोई मसाई नंदा तेगा कंपाउंड जो का कलो होमस्टेड दा बंबू सिंगो मोई तो पूरा प्रोसेसिंग की जगह तो मोई से तो यूटिलाइज हो जाएगा कटर हमसे whatever speaker slider का मोड़ा पांच सिंह सिंबु यानी ना तो अकोई निस्कुल facility से Manipur दा जगह मरी दा कोई डिस्ट्रिक्ट मरी दा स्टेटस